ngasi miyamna kanaba yaba content amakak puduna laksari. Content sigi mamengdi infinity haina mingthole. Miyoibana hingbada tangai fadana sangdaba yadraba potlam kayamuk lay. Madusingdugi marakta masing number haibasisu tatna thanaba yadraba khwaidagi maru oiba posak amani. Wakhal namtang sagal yengbiune. Karigumba masing thiba hairamdaba thoklabadi kayamuk awaba mayoknagani. Masing ase kayamuk yamna maru oibagi haibado khudam oina lawduna yengminase. Video sigi marak thasaraga miyamda kanaba yaba app amatang miyamda suggest tawjaramge. Isana business ama tawge haragadi risks masa amadi lawwa tai. Masa sell game ni aduna sanaba matamda section sanabiyo. Soidina tongba yaba upai ama haizage. Aigi description sida hapsariba link dura changbiraga masigi page thola ani aduda mobile number menbiro password menbiro OTP do menbiro email ama sembiro aduga register do menbiro next ta aikuni sana matamda balance ama sangi balance hapnogi damakta recharge tawba sangi aduna lupa sama dagi horaga apama recharge myamna tawbibi ai recharge tawbagi moong se apama balance to khanbiro aduga pay now thabado hek metpaga UPI ID ma khaktorkani UPI ID do copy tawbiro adumna sinaningba Paytm Google Pay ama hekto oibi ai madudayjuda mention biro aduga paisa do sapmanana menbiro reference ID do songi game ge account num por aga mention biro loinana adumna recharge okibagi screenshot adu manager da thajan biyo khudakta 20% phangani asumna recharge tawraga sanabagi moong se yamna lai aikoina Telegram group ama khak aigi description da hapsarabani awda join tawbiro nongmagi manungda ahumlak makoina predict tawrokani Hari matam ahum sikak tarogadi soidina paisa tongba yabagi khudong chaba lei Telegram group tu da haira iba green da sam thaw red da sam thaw haibedo adu men biraga loire soidina tongge haragadi atopa matam da tawbirunu asumna yamna laina paisa tanba yai aduma thadariba paisa do adudugi double hongba yai adubu sell gi game ni miyam section sanabi nahaki sanbi sama leire haina lorosi adubu nahak masing haiba posak ase leiramdaba tarabadi nahaki sanbi sama sui haibasu khangba ngamloi Fare, hauzik sanbi ase lampak amada sajik chanabagi damakta thadokduna thamle haina khallo aduga sanbi adu nahakna numit taramdai da lawsin masatpa matamda nahaki sanbi watle natraga kanagumba amagi henjel e haibasi nahak masing thidrabadi matawkramna khangba ngamba yai adubu miyoibana masing thiba haitingai matamdagi sanga haibasa yumda loiduna laklabani Hauzik oiriba phibam aduda nahakna tawba yaba hairagadi sanbi amagi sei matek amamam lawraga sanbi ama sei ama sana hannaba hotnaba tai seina lemba thoklabadi nahaki sanbi mangle aduga sanbi na lemba thoklabadi nahaki nattaba san henjalakle haina khangdobu yai adubu hairiba thabak ase yamna nungaiba thabakti oide haibadi karigumba san masing ase yamlamba thoklabadi nahak sei masing su yamlakani aduga puthok pusin tawbada khudong sadaba mayoknaba yai aduda natana sei makiba thoklabadi khudong sadaba samamnaba kyamu mayoknaba yai adubu miyoibana masing thinabagi khujing puthoktuna hojikti hairiba thabaksinga ase yamna komna pangthokpa ngamde mipum khudimak yamna pikningai matamdagi hauna tamlakpa horakpada masing thibasu tambiba horakhi nahakna miyoy ama hektada masing ase kaya yamna leibagi haina hangluba matamda kari paukhom pirakpa yai loiba naidaba haiba wafum ase yamna nungaiba amadi loiba naiba taibangadi yamna taiwanaba wafum amani kanagumba miyoy kharana manglan oina manglamba yai loinaidaba punsi loiba naidraba lanthum adubu loiba naidragadi nahakna pamliba posaksing adugi magun mangkhibasu yai telaba punsi khongchat oirambana telaba matam asida miyamgi damakta karigumba afaba thabak khara toramge hotnaramge haina khalibase khanaramdabasu yai loinaidraba matamgi tangkak ama khaktang hinglambana hingbagi magul oiribani wari ase atopada nathaiduna satringaida German gi maming leiraba mathematician David Hilbertna infinity gi ngaklaba magunbu kamdawna uthokpa yabage khanduna Hilbert Hotel kauba thought experiment haibadi wakhal gi janging ama khak tawki nahak hauzik hotel amagi manager ni haina khalo nahak na hanglibu hotel asida room masing loinaidana lei haina lorasi adubu hotel ado phul loire haina khalasi hathuna miyoy malaktuna ka amata pibiyu haina hairaknabadi nangna kari tawbi yai manager moina nahakna hotel da leiribu miyoy sing aduda asumna lawthoklabadi nakhoi na leiba ka ado haujimak thadoktuna hek thangnaba ka adu da hongchillo
asumna lauthorokpa tarabadi ihana hanba ka aduda lakliba miyoi aduna leihanba yaragani asumna miyoi ani laklabasu ahum laklabasu nahaki hotel aduda loinamak thambasangani adubu karigumba loiba naidraba miyoi laklabadi nahak kari tawgani nahaki hotel aduda lakliba mayamdo loinamak hapasangadoribra yes sangani loiba naidraba mayam ado hapnabagidamak nangna nahaki customer singda haiba yabasi hौजिक नखोइना लेरिबा रूम अदो थादोक्तुना नखोइगी रूम नंबर अदुगी डबल रूम नंबर अदुदा होंजिलु अदु ओइबा तारबदी रूम 1 दा लेरंबा मियोय अदो रूम 2 दा होंगनी रूम 2 दा लेरंबा अदुना 4 दा 3 दा लेरंबा अदुना 6 दा असुमना लोइनमक होंगनख्रबा मतुंगदा ओड नंबर ओइबा रूम 1 3 5 7 सिंग अदो लोइनमक हांगहुरगनी असुमना नौना लाक्लिबा लोइनाइद्रबा मियोय मयाम अदो लोइनमक लेहनबा सनगिनी मसिना ताकपदी इन्फिनिटी दा फाइनाइट ओइबा मसिंग अमा हापसिनबा मतमदा इन्फिनिटी अदुम ताइ अदुत नतना इन्फिनिटी दा फाइनाइट यामना हापसिलबसु इन्फिनिटी अदुम ताइ हाइबसिनी अदुबु इन्फिनिटी दगी इन्फिनिटी लौथोख्रबदी करि ताहोबा याइ मयामना अमुक्तंग वखल तौदुना मियामगी मोड कमेंट फोंदोकपिरम अदुबु इन्फिनिटी गी हेन्ना ngakpa magun kaya amasu leiri masina loiba naide magun sing ado loinamak panba ngamdrabasu infinity gi magun khradang nainaba yanabagidamagta masing ani matau kramna yamba manai natraga manadi haibase karamna sangdamnaba yai haibasi yengminasi khudamoina hairabada nangonda marble taret leire haina khallo aduga aingondana manga leire haina khallasi ibani kanana yamba heli hairagati nahakna yamba heli masing ase loiba naiba masing oirambana irai laina uba phangi loiba naidaba oiramlabadi hairiba ase irai laina uba phangloi khudam oina nangonda natural number sing ase loina leire haina khallasi haibadi 1 2 3 4 5 asina singba aduga aingondana even number sing ase loina leire haina khallasi haibadi 2 4 6 8 10 asumna hौजिक कनाना याबा हेली हाइना हंगलप ताराबदी नहाकना हेली हाइना खलंबा याइ मरमदी एहाकिदी 1 3 5 हाइबदी ओड नंबर सिंग असे अमत याउद्रि मसिगी पाउखुम मसि पीद्रिङै मांगोइनना यामना संबा आइडिया अमखक हाना खंमिनखिसि नंगोंद लैबा मसिंगा अइंगोंद लैबा मसिंगा चप मानै नत्रगा नंगना हेली अइना हेली हाइबसे करमना खंबा याबगे हाइरगदी इबानी पोसक अममम थांदोकनदुना येंबा याइ नंगोंदा मार्बल मंगा अइंगोंदा मार्बल मरी लैबा मतमदा इबानी मार्बल अममम थांदोकनदुना पुथोकनबा मतमदा नाहाकी अरोइबा मार्बल अदुगी अइंगोंदा पुथोकनबा मार्बल लैरोइ मरम असिना मार्बल असे नाहाकना याम्बा हेले हाइबा यारे अदुबु नंगना पुथोरकपा खुदिंगी एहाकनसु पुथोकपा ngamlabadi इबानी याम्बा मानरे हाइना लौबदा नाहाकसु यानिंगलगनी असुमना नेचुरल नंबर अमदी इबा नंबर कनाना याम्बा हेनबगी हाइबदी इबानीमक याम्बा सब मानगनी मरमदी नहाकना 1 पुथोरकपा मतमदा अइना 2 पुथोरकपा याइ नंगना 2 पुथोरकपा मतमदा अइना 4 पुथोरकपा याइ असुमना नहाकना पुथोरकलिबा मसिंगदुदा अइना अनीना पुरिसल्लगा तारकपा मसिंग अदो अइंगोंदगी पुथोकपा सुंसोय सोयदना ngamgani aduna loiba naidaba masing ani ase yamba सब मानै अदुबु कनागुम्बा अमना नंगोंदा लोइबा नाइदबा ओइरगसु लोइबा नाइदबदा अपिकपा लोइबा नाइदबा असौबा लೈ हारकलगदी नहाक थाजबा ngamगद्रा मतौ क्रमना लोइबा नाइदबा पोसकपु अमुक असौबा अपिकपा हाइना खाइदोकलिबा मसिगी हिरमसिदी कन्ना होटनदुना यामना फजबा आइडिया क्यामुक पुथोकलंबा जर्मन मैथमेटिशियन जॉर्ज कैंटर महाकी ममिंगदा थमलंबा कैंटर्स थ्योरम हाइना हौजिकसु कॉलेज की मैथमेटिक्स दा तमनरी महाकना इन्फिनिटी खुदिमक साउबा मानदे अपिकपा असौबा लೈ हाइना यामना फजबा आर्गुमेंट सिजनदुना प्रमाण तौबा ngamki प्रमाण अदो तौनबु होनबदा महाकना पैराडॉक्सु सिजनकी पैराडॉक्स हाइबसे यामना सममनबा वाखलना खंजिनबदा हेक्ता वाबा वाखल अमनी मसे इसम समना हाइरबदा करिगुम्बा अखोइना सुम्मी हाइना लौरगसु लाली हाइना तारकपा अदुगुम्बा अदुगा लाली हाइना लौरगसु सुम्मी हाइना तारकपा याबा खनफम खंगदबा वाखल अमखकनि पैराडॉक्स की मगुन चांग येंबो ओइना इंग्लिश मैथमेटिशियन फिलोसोफर बर्नार्ड रुसेलना हौदोकलंबा बार्बर पैराडॉक्स हाइरिबा एग्जांपल असे लौदुना येंगमिनसि
ꯈꯨꯡꯒꯪ ꯑꯃꯗ ꯁꯝ ꯀꯛꯐꯝ ꯗꯨꯀꯥꯟ ꯑꯃꯈꯛ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯔꯨꯜ ꯑꯅꯤꯈꯛ ꯏꯜꯂꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯔꯨꯜ ꯅꯝꯕꯔ 1ꯗ ꯃꯁꯥꯅ ꯁꯝ ꯀꯛꯄ ꯍꯩꯕ ꯃꯤꯗꯤ ꯕꯥꯔꯕꯔꯗ ꯁꯝ ꯀꯛꯄ ꯌꯥꯗꯦ꯫ ꯔꯨꯜ ꯅꯝꯕꯔ 2ꯗ ꯃꯁꯥꯅ ꯁꯝ ꯀꯛꯄ ꯍꯩꯇꯕ ꯃꯤꯗꯨꯗꯤ ꯕꯥꯔꯕꯔꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯝ ꯀꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯕꯥꯔꯕꯔ ꯃꯍꯥꯛ ꯃꯁꯥꯗꯤ ꯁꯝ ꯀꯛꯂꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯛꯂꯝꯂꯣꯏꯗ꯭ꯔꯥ? ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯍꯥꯛ ꯃꯁꯝ ꯀꯛꯄꯁꯨ ꯌꯥꯗꯦ, ꯀꯛꯇꯕꯁꯨ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯨꯕꯅ ꯔꯨꯜ ꯑꯅꯤ ꯑꯗꯣ ꯆꯠꯇꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯦ ꯃꯇꯣꯝꯇ ꯃꯁꯝ ꯀꯛꯄ ꯍꯩꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯥꯔꯕꯔꯅ ꯁꯝ ꯀꯛꯄ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯃꯁꯥꯅ ꯕꯥꯔꯕꯔꯁꯨ ꯑꯣꯏꯔꯨꯕꯅ ꯃꯁꯥꯅ ꯀꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯥꯔꯕꯔ ꯑꯁꯦ ꯃꯁꯥꯅ ꯁꯝ ꯀꯛꯄ ꯍꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯥꯔꯕꯔꯅ ꯁꯝ ꯀꯛꯀꯗꯕ ꯑꯣꯏꯕꯅꯤꯅ ꯃꯁꯥꯅ ꯀꯛꯆꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯇꯩꯒꯤꯗꯤ ꯆꯞ ꯆꯥꯕ ꯇꯪꯗꯥꯡꯕ ꯑꯃ ꯀꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯀꯛꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯕꯥꯔꯕꯔ ꯃꯍꯥꯛ ꯃꯁꯥꯒꯤꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯈꯟꯕꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯁꯤꯕꯨꯅꯤ ꯄꯦꯔꯥꯗꯣꯛꯁ ꯍꯥꯏꯔꯤꯕꯁꯤ꯫ ꯀꯦꯟꯇꯔꯅ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯐꯖꯔꯕ ꯃꯦꯊꯃꯦꯇꯤꯀꯦꯜ ꯄꯦꯔꯥꯗꯣꯛꯁ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯐꯤꯅꯤꯇꯤ ꯁꯥꯏꯖ ꯇꯣꯉꯥꯟꯕ ꯂꯩ ꯍꯥꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯏꯟꯐꯤꯅꯤꯇꯤ ꯑꯁꯦ ꯇꯥꯏꯕꯪꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯍꯥꯏꯕꯗꯤ ꯌꯨꯅꯤꯚꯔꯁ ꯑꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯎꯔꯝꯕ ꯌꯥꯏ? ꯕ꯭ꯂꯦꯛ ꯍꯣꯜꯁꯀꯤ ꯒ꯭ꯔꯦꯚꯤꯇꯤ ꯑꯁꯦ ꯀꯌꯥꯝ ꯀꯜꯂꯝꯕ ꯌꯥꯏ? ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫